ꯑꯍꯥꯡꯕ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯔꯥꯏꯗꯦꯟꯒ ꯁꯨꯔꯖꯀꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯄꯤ꯫ ꯑꯕꯦꯊꯣꯏꯕꯨ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯒꯨꯝ꯫ ꯔꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯔꯣꯍꯤꯠꯀ ꯑꯕꯦꯊꯣꯏꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯄꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯃꯨꯟꯅ ꯌꯦꯡꯅꯕꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒꯨꯝ ꯃꯤꯆꯤ ꯑꯃ ꯐꯥꯎ ꯆꯣꯏꯊꯣꯛꯅꯗ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯑꯕꯦꯊꯣꯏ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯑꯩꯕꯨ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯔꯣꯍꯤꯠ ꯃꯈꯨꯠ ꯑꯅꯤꯗꯣ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯈꯤ꯫ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏ ꯆꯦꯟꯈꯤꯗꯅꯕꯅꯦ꯫ ꯅꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯀꯦ ꯇꯧꯕꯗ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯍꯟꯖꯔꯛꯄꯅꯦ꯫ ꯍꯣꯏꯅꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯤ꯫ ꯑꯗꯣ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯐꯨꯕꯗꯣ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯅꯠꯇ꯭ꯔꯥ ꯎ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕꯗꯣ? ꯑꯕꯦꯊꯣꯏ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯔꯣꯍꯤꯠꯇ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯔꯣꯍꯤꯠ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯗꯨꯗ ꯅꯪꯒꯤ ꯅꯃꯤꯠꯃꯛꯅ ꯎꯈꯤꯕꯁꯤꯡꯗꯣ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯕꯦꯊꯣꯏ ꯉꯛ ꯆꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯪꯅ ꯕꯣꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯐꯨꯔꯝꯕꯒꯤ ꯃꯇꯥꯡꯗꯨꯔꯣ? ꯍꯣꯏꯅꯦ꯫ ꯑꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯕꯦꯊꯣꯏ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯡꯗ ꯄꯨꯂꯞ ꯄꯩꯁꯤꯟꯅꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃꯅ ꯂꯩꯃꯥꯏꯗ ꯍꯥꯏꯐꯦꯠ ꯁꯨꯔꯨ ꯁꯨꯔꯨ ꯇꯛꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯕꯨꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯣꯏ꯫ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯍꯥꯏꯗꯤ ꯅꯪꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯇ꯭ꯔꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯗꯣ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯍꯦꯛ ꯍꯧꯔꯛꯄꯗꯩ ꯑꯩ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯗ꯭ꯔꯤ꯫ ꯑꯕꯦꯊꯣꯏ ꯃꯃꯥꯏ ꯇꯞꯂꯤ ꯇꯞꯂꯤ ꯅꯣꯛꯈꯠꯇꯨꯅ ꯔꯣꯍꯤꯠꯇ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯔꯣꯍꯤꯠꯀꯤ ꯃꯀꯨꯒꯨꯝꯅ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯁꯪꯇꯣꯛꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯕꯦꯊꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯔꯣꯍꯤꯠꯇꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯑꯩꯁꯦ ꯂꯝ ꯍꯦꯟꯗꯕꯤꯗ ꯉꯥꯎꯁꯤꯟꯅꯗꯕꯤꯗ ꯂꯩꯒꯦ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯨꯡꯗꯥꯡꯗꯨꯗ ꯎꯈꯤꯕꯁꯤꯡꯗꯣ ꯃꯤꯉꯣꯟꯗ ꯍꯦꯛ ꯇꯝꯊꯣꯛꯂꯨꯕꯗ ꯑꯩꯒꯤ ꯍꯣꯠꯅꯖꯃꯜ ꯐꯪꯉꯣꯏꯗꯣꯏꯕ꯫ ꯑꯕꯦꯊꯣꯏ ꯊꯣꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯔꯣ ꯋꯥꯔꯤ ꯍꯥꯏꯕ ꯑꯩ ꯊꯣꯛꯈꯤꯕ ꯌꯥꯔꯕꯣ? ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏ ꯑꯃꯨꯛ ꯔꯣꯍꯤꯠꯇ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ ꯆꯤꯟꯕꯥꯟ ꯆꯤꯡꯂꯞ ꯔꯥꯁꯤ ꯀꯪꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯄꯥꯟꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯖꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯅ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯩ ꯇꯨꯃꯤꯟꯅꯗꯤ ꯂꯩꯅꯤꯡꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ꯫ ꯅꯪꯉꯣꯟꯗ ꯀꯤꯅ ꯊꯤꯜꯂꯝꯃꯤꯗꯨꯗꯤ ꯕꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ꯫ ꯐꯔꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯥꯡꯗ ꯆꯞ ꯑꯃꯨꯛ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯕꯣꯅꯤꯒꯤꯗꯤ ꯑꯩ ꯊꯑꯣꯏꯅ ꯈꯟꯗ꯭ꯔꯦ꯫ ꯒꯨꯁꯟꯅ ꯊꯣꯛꯄ ꯇꯧꯔꯝꯕꯅꯤ꯫ ꯑꯩꯒꯤ ꯇꯧꯐꯝꯁꯦ ꯅꯪ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯈꯖꯤꯛ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯩꯔꯣ ꯍꯥꯏꯁꯦ? ꯉꯥꯏꯈꯣ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯕꯦꯊꯣꯏꯒꯤ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯔꯣꯍꯤꯠꯅ ꯐꯠ ꯃꯔꯛ ꯊꯠꯈꯤ꯫ ꯁꯤꯒꯤ ꯗꯥꯛꯐꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯀꯌꯥꯝ ꯏꯀꯥꯏꯕ ꯅꯪꯉꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯐꯪꯈꯤꯕ ꯏꯀꯥꯏꯕ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯈꯥꯕꯩ ꯈꯔ ꯁꯥꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯕꯦꯊꯣꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯈꯟ ꯔꯣꯍꯤꯠꯇ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯔꯣꯍꯤꯠ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯤꯒꯤ ꯗꯥꯛꯐꯝꯁꯤꯅ ꯀꯣꯛꯇ꯭ꯔꯤꯐꯥꯎ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ? ꯑꯕꯦꯊꯣꯏ ꯃꯀꯣꯛꯇꯨ ꯐꯦꯠ ꯐꯦꯠ ꯊꯨꯅ ꯍꯥꯏ꯫ ꯃꯤ ꯑꯣꯟꯅꯔꯦ ꯅꯣꯏꯅ ꯍꯥꯏꯗꯣ꯫ ꯔꯣꯍꯤꯠ ꯃꯈꯨꯠ ꯐꯠ ꯇꯤꯡꯊꯣꯔꯛꯏ ꯑꯕꯦꯊꯣꯏꯗ꯫ ꯅꯪꯒꯤ ꯐꯣꯟꯗꯤ? ꯑꯁ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯕ꯫ ꯕꯣꯅꯤꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤ ꯀꯩꯒꯤꯅꯣ? ꯔꯣꯍꯤꯠ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯇꯤꯡꯊꯣꯔꯛꯏ ꯉꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯗ꯫ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯍꯜꯂꯗꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯑꯣꯠꯀꯅꯤ ꯈꯪꯉꯣ꯫ ꯑꯕꯦꯊꯣꯏꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯑꯣꯏ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯇꯤꯡꯊꯣꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯐꯠ ꯊꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯣꯍꯤꯠꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟ ꯑꯕꯦꯊꯣꯏ ꯋꯥꯈꯜ ꯇꯅꯤꯛ ꯇꯅꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯐꯣꯟꯗꯨꯗ꯫ ꯁꯦ ꯂꯣꯛ ꯍꯥꯡꯉꯣ꯫ ꯑꯕꯦꯊꯣꯏ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯂꯣꯛ ꯍꯥꯡꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯔꯣꯍꯤꯠꯇ ꯄꯤꯔꯛꯏ꯫ ꯀꯣꯜ ꯂꯣꯛ ꯑꯦꯞꯇ ꯆꯪꯗꯨꯅ ꯀꯤꯄꯦꯗꯇ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯇꯥꯏꯞ ꯇꯧꯔꯒ ꯀꯣꯜ ꯇꯧꯏ ꯔꯣꯍꯤꯠ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯑꯃꯨꯛ ꯑꯕꯦꯊꯣꯏꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯋꯥꯈꯜꯗꯣ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯅ ꯐꯣꯟꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯕꯦꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫
ꯀꯩꯝꯇ ꯏꯔꯥꯟ ꯂꯩꯇꯕ ꯑꯩꯁꯦ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯕ ꯑꯣꯀꯦ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯈꯖꯤꯛ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯑꯕꯦꯊꯣꯏꯗ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯣ ꯍꯥꯏꯅ ꯃꯉꯛꯅ ꯏꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯀꯣꯂꯦꯖꯀꯤ ꯀꯦꯟꯇꯤꯟꯗ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯀꯦꯟꯇꯤꯟꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯗꯨꯅ ꯑꯕꯦꯊꯣꯏꯗ ꯉꯛꯅ ꯌꯦꯡꯅꯔꯦ ꯔꯣꯍꯤꯠꯀ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄ ꯑꯗꯨꯗ ꯀꯦꯟꯇꯤꯟꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯦꯕꯜ ꯑꯃꯗ ꯔꯣꯍꯤꯠꯀ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯐꯝꯂꯦ ꯑꯕꯦꯊꯣꯏꯅ ꯃꯈꯣꯏꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯇꯣꯝꯇ ꯐꯝꯃꯤ ꯃꯥꯅ ꯆꯤꯌꯔꯗ ꯍꯦꯛ ꯐꯝꯊꯔꯛꯄꯒꯅꯤ ꯔꯣꯍꯤꯠꯅ ꯀꯧꯔꯛꯄꯗꯣ ꯍꯦ ꯅꯦꯝꯕꯤ ꯑꯕꯦꯊꯣꯏ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯩꯕꯨꯔꯣ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯆꯠꯂꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯨꯔꯛꯑꯣ ꯑꯕꯦꯊꯣꯏ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯍꯧꯒꯠꯂꯒ ꯀꯥꯎꯟꯇꯔ ꯂꯣꯝꯗ ꯂꯥꯛꯂꯦ ꯔꯥꯏꯗꯦꯟꯁꯨ ꯐꯝꯅ ꯐꯝꯅ ꯃꯉꯛꯇꯨꯅ ꯊꯥꯡꯒꯠꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤꯔꯤ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯁꯨꯔꯖꯅ ꯍꯪꯂꯛꯑꯝꯃꯤ ꯀꯅꯥꯅꯣ ꯊꯤꯗꯨꯅ ꯔꯥꯏꯗꯦꯟꯗꯣ ꯇꯞꯂꯞꯅ ꯈꯨꯝꯃꯤ ꯆꯅꯨ ꯍꯥꯏꯕꯤ ꯍꯩꯁꯤꯡꯕꯤꯗꯣ ꯎꯗꯦ ꯀꯥꯏꯗ ꯐꯝꯈ꯭ꯔꯖꯥꯠꯅꯣ ꯍꯩꯁꯤꯡꯕꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯃꯆꯤꯟ ꯈꯨꯀꯟ ꯑꯃ ꯀꯟꯕꯅꯤꯍꯦ ꯅꯪꯒꯁꯦ ꯌꯣꯜꯂ ꯆꯥꯗꯧ ꯅꯨꯄꯤꯅꯤꯍꯦ ꯔꯥꯏꯗꯦꯟꯗꯣ ꯄꯩꯔꯞꯅ ꯁꯨꯔꯖꯇ ꯌꯦꯡꯂꯛꯑꯝꯃꯤ ꯐꯪꯖꯗꯕꯩ ꯋꯥꯉꯥꯡ ꯀꯧꯏ ꯅꯪꯒꯤꯗꯣ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯔꯣꯍꯤꯠ ꯈꯣꯟꯖꯦꯜ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯌꯥꯔꯦꯕ ꯅꯀꯣꯡ ꯃꯌꯥꯁꯤꯗ ꯉꯔꯪ ꯉꯔꯪ ꯍꯦꯡꯉꯪꯉꯤ ꯔꯥꯏꯗꯦꯟꯒ ꯁꯨꯔꯖꯀ ꯄꯩꯔꯞ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯑꯕꯦꯊꯣꯏꯁꯨ ꯀꯥꯎꯟꯇꯔꯒꯤ ꯂꯥꯏꯟ ꯑꯗꯨꯗ ꯂꯦꯞꯂꯤꯉꯩ ꯆꯅꯨꯗꯨ ꯐꯠ ꯑꯕꯦꯊꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯑꯕꯦꯊꯣꯏ ꯅꯪ ꯔꯣꯍꯤꯠ ꯍꯣꯏꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏꯗꯨ ꯀꯩꯒꯤꯅꯣ ꯑꯕꯦꯊꯣꯏꯗꯣ ꯏꯛ ꯑꯥꯛ ꯇꯧꯅ ꯈꯨꯝꯃꯤ ꯃꯃꯥꯏ ꯍꯩꯔꯞ ꯂꯩꯁꯤꯜꯂꯛꯂꯒ ꯁꯨꯝ ꯃꯔꯝ ꯂꯩꯇꯦꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯩ ꯆꯪꯃꯤꯟꯅꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯇꯥꯞ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯄꯔꯞ ꯊꯣꯔꯛꯂꯦ ꯃꯐꯝꯗꯨꯗꯒꯤ ꯑꯕꯦꯊꯣꯏ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯔꯣꯍꯤꯠꯀꯤ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯃꯥꯁꯨ ꯅꯀꯜ ꯑꯣꯏꯔꯞ ꯐꯝꯊꯔꯛꯏ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯆꯅꯨꯗꯨ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯕꯨ ꯕꯨꯂꯤ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯔꯥꯏꯗꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯅꯨꯗ ꯌꯦꯡꯂꯛꯑꯝꯃꯤ ꯃꯥꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯆꯅꯨꯅ ꯏꯊꯥ ꯊꯥꯖꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯄꯁꯤ ꯔꯥꯏꯗꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯅꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯒꯤꯗꯤ ꯍꯔꯥꯎꯖꯕꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯝꯅ ꯆꯅꯨꯅꯒ ꯏꯊꯥ ꯊꯥꯖꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯄꯁꯤ ꯔꯣꯍꯤꯠ ꯇꯝꯅ ꯆꯅꯨꯔꯣꯝꯗ ꯌꯦꯡꯈꯠꯂꯛꯏ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯕꯨ ꯕꯨꯂꯤ ꯇꯧꯅꯕ꯭ꯔꯣ ꯆꯅꯨ ꯄꯤꯁꯨꯝ ꯏꯟꯈꯠꯇꯨꯅ ꯉꯛꯁꯟꯅꯅ ꯍꯪꯂꯛꯑꯝꯃꯤ ꯅꯪꯒ ꯃꯥꯒꯕꯨ ꯀꯝꯗꯧꯅ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯔꯣꯍꯤꯠ ꯐꯠ ꯑꯕꯦꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯉꯛꯅ ꯆꯅꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯈꯣ ꯅꯃꯥꯟꯅꯕꯤꯁꯤꯗ ꯔꯣꯍꯤꯠ ꯔꯥꯏꯗꯦꯟ ꯁꯨꯔꯖ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯕꯦꯊꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯒꯨꯝ ꯑꯕꯦꯊꯣꯏ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯁꯤꯟꯅꯗꯨꯅ ꯆꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯁꯦ ꯊꯥꯖꯧꯋꯣ ꯆꯅꯨ ꯆꯤꯡꯅꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯕꯦꯊꯣꯏꯗ ꯌꯦꯡꯂꯝꯃꯤ ꯊꯥꯖꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯨꯗꯣ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯑꯕꯦꯊꯣꯏ ꯇꯧꯐꯝ ꯈꯪꯗ ꯆꯤꯟꯕꯥꯜ ꯑꯅꯤꯗꯣ ꯆꯞꯁꯤꯟꯅꯔꯞ ꯆꯅꯨꯔꯣꯝꯗ ꯌꯦꯡꯉꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯩꯅꯣ ꯏꯁꯤꯡꯁꯤꯕꯨ ꯑꯁꯥꯝ ꯏꯪꯉꯤꯁꯤꯕꯣ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯉꯥꯛꯇꯅꯦ ꯀꯥꯎꯟꯇꯔꯗ ꯂꯩꯍꯧꯔꯤꯗꯣ ꯔꯣꯍꯤꯠ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯑꯕꯦꯊꯣꯏꯒꯤ ꯃꯥꯡꯗ ꯇꯦꯕꯜꯗ ꯊꯝꯂꯛꯑꯝꯃꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯔ ꯁꯥꯕ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯑꯣ ꯑꯕꯦꯊꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯑꯣꯏ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯇꯥꯞ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯀꯥꯎꯟꯇꯔ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯛꯄ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯊꯝꯂꯒ ꯑꯇꯣꯞꯄ ꯕꯣꯇꯜ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯊꯝꯃꯤ ꯔꯣꯍꯤꯠꯁꯨ ꯕꯣꯇꯜꯗꯨ ꯂꯧꯗꯨꯅ ꯃꯈꯨꯝ ꯍꯥꯡꯂꯒ ꯊꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯆꯞ ꯆꯥꯔꯤꯁꯦ ꯑꯕꯦꯊꯣꯏꯅ ꯍꯦꯛ ꯐꯝꯊꯕꯒ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ ꯑꯅꯦꯕꯤ ꯑꯕꯦꯊꯣꯏ ꯍꯦꯟꯅꯗꯤ ꯌꯦꯡꯂꯛꯇꯦ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯑꯝꯃꯤ ꯀꯩꯅꯣ ꯔꯣꯍꯤꯠ ꯅꯣꯛꯐꯦꯠ ꯇꯧꯔꯛꯑꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯗꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯗ ꯑꯕꯦꯊꯣꯏ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯐꯝꯃꯤ ꯀꯣꯂꯦꯖꯀꯤ ꯁꯨꯇꯤ ꯊꯥꯔꯛꯂꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯣꯡꯅꯈ꯭ꯔꯦ ꯑꯕꯦꯊꯣꯏꯁꯨ ꯄꯦꯟꯁ ꯅꯣꯠꯕꯨꯛꯁꯤꯡꯗꯣ ꯇꯣꯠ ꯕꯦꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ
ꯇꯥꯟꯖꯥꯗꯨꯗ ꯆꯅꯨꯅ ꯍꯪꯂꯛꯑꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯕꯦꯊꯣꯏ ꯕꯦꯒꯇ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯟ ꯍꯪꯂꯛꯑꯝꯃꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯆꯅꯨ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯂꯦꯡꯖꯨꯝꯗ ꯐꯠ ꯌꯥꯡꯈꯠꯇꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯣꯔꯛꯇꯨꯅ ꯑꯕꯦꯊꯣꯏꯒꯤ ꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯄꯤ ꯔꯣꯍꯤꯠ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯋꯥ ꯑꯃꯗꯤ ꯐꯨꯝꯕ ꯃꯥꯜꯂꯤ ꯑꯕꯦꯊꯣꯏ ꯇꯞꯂꯤ ꯇꯞꯂꯤ ꯕꯦꯒ ꯑꯗꯨꯒꯤ ꯆꯦꯟ ꯆꯤꯡꯁꯤꯟꯗꯨꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞꯅꯤ ꯃꯥꯅ ꯅꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯕꯦꯊꯣꯏꯁꯨ ꯕꯦꯒꯇꯣ ꯌꯥꯡꯈꯠꯇꯨꯅ ꯍꯧꯒꯠꯂꯒ ꯆꯅꯨꯗ ꯌꯦꯡꯂꯛꯑꯝꯃꯤ ꯀꯥꯏꯗꯅꯣꯍꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯆꯅꯨ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯞ ꯃꯨꯟꯅ ꯑꯕꯦꯊꯣꯏꯒꯤ ꯃꯤꯠ ꯑꯅꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯗꯨꯒꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗꯩꯔꯣ ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯈꯖꯤꯛ ꯂꯥꯎꯊꯣꯛꯈꯤ ꯀꯩ ꯅꯨꯡꯗꯥꯡꯅꯣ ꯍꯥꯏꯁꯦ ꯈꯪꯗꯕ ꯁꯥꯁꯤꯟꯅꯒꯅꯨ ꯅꯨꯡꯗꯥꯡ ꯍꯥꯏꯁꯦ ꯑꯕꯦꯊꯣꯏ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯔꯣꯝꯗꯒꯤ ꯍꯧꯔꯒ ꯀꯔꯣꯝꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯕ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯆꯅꯨꯗ ꯂꯤꯊꯣꯛꯐꯝ ꯈꯪꯗꯦ ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯊꯣꯏꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯂꯝꯃꯤ ꯃꯄꯨꯛꯇ ꯌꯦꯞꯂꯤꯕ ꯐꯣꯟ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯂꯒ ꯁꯀ꯭ꯔꯤꯟꯗ ꯌꯦꯡꯕꯗ ꯃꯆꯦ ꯍꯦꯟꯊꯣꯏꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯑꯕꯦꯊꯣꯏ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯆꯦ ꯀꯩ ꯍꯥꯏꯒꯦ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯜꯂꯛꯑꯕꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯜꯂꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯕꯖꯥꯔ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯑꯍꯣꯏ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯜ ꯑꯗꯨ ꯀꯛꯂꯤ ꯑꯗꯨꯒ ꯆꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯆꯅꯨ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯆꯤꯆꯦꯁꯨ ꯕꯖꯥꯔꯗ ꯆꯠꯂꯦ ꯍꯥꯏ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯣꯔꯥ ꯅꯪ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯩꯕꯅꯤꯅ ꯑꯩ ꯂꯩꯍꯧꯈꯤꯒꯦ ꯑꯍꯣꯏ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯀꯣꯂꯦꯖ ꯒꯦꯠ ꯑꯗꯣꯝꯗ ꯉꯁꯤ ꯐꯥꯎꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯅꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯂꯣꯠꯄ ꯉꯝꯒꯅꯤ ꯃꯥ ꯀꯣꯂꯦꯖ ꯒꯦꯠꯇꯒꯤꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎꯕꯗꯤ ꯈꯣꯡꯅ ꯂꯥꯛꯂꯤ ꯃꯥ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯤ ꯅꯠꯇꯦ ꯒꯥꯔꯤ ꯚꯔꯥ ꯄꯥꯝꯃꯨꯕꯅ ꯃꯥ ꯅꯨꯡꯇꯤꯒꯤ ꯈꯣꯡꯅ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯆꯠꯄꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯠꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ ꯃꯁꯝ ꯁꯥꯡꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯪꯂꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯑꯕꯦꯊꯣꯏ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯅ ꯍꯪꯉꯤ ꯅꯪꯁꯨ ꯁꯤ ꯂꯝꯕꯤꯁꯦ ꯅꯨꯡꯇꯤꯒꯤ ꯆꯠꯄ꯭ꯔꯣ ꯅꯍꯥꯟꯈꯩꯗꯤ ꯒꯥꯔꯤꯗ ꯂꯥꯛꯄꯅꯤ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯋꯥꯀꯤꯡ ꯑꯣꯏꯅ ꯈꯣꯡꯅ ꯆꯠꯁꯦꯅ ꯇꯧꯕꯅꯤ ꯑꯕꯦꯊꯣꯏ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯆꯠꯂꯤ ꯃꯥꯒ ꯈꯣꯡꯊꯥꯡ ꯃꯥꯟꯅꯅ ꯊꯥꯡꯂꯛꯏ ꯒꯨꯁꯟꯁꯨ ꯆꯠꯅ ꯒꯨꯁꯟꯅ ꯍꯪꯂꯛꯑꯝꯃꯤ ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ ꯌꯨꯝꯗ ꯅꯪ ꯕꯣꯅꯤꯒ ꯃꯁꯛ ꯈꯪꯅꯕ꯭ꯔꯣ ꯕꯣꯅꯤꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯑꯕꯦꯊꯣꯏꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯈꯪꯅꯗꯦ ꯑꯣ ꯉꯍꯥꯟꯗꯤ ꯕꯣꯅꯤꯅ ꯅꯪꯒꯤ ꯇꯨꯡꯗꯒꯤ ꯔꯣꯍꯤꯠꯇ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯑꯗꯨꯒ ꯕꯣꯅꯤ ꯆꯦꯟꯈꯤꯕꯒ ꯅꯪ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯤꯕꯗꯨꯗ ꯅꯣꯏ ꯑꯅꯤꯁꯦ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯃꯥꯜꯂꯨꯔꯦ ꯅꯣꯏ ꯃꯌꯥꯝꯗꯣ ꯌꯦꯡꯅꯤꯡꯗꯕꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯕ ꯑꯗꯣ ꯃꯁꯝ ꯁꯥꯡꯕꯤ ꯅꯣꯏ ꯑꯗꯥꯏꯗ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯦ ꯊꯦꯡꯅꯕꯝꯅ ꯄꯪꯆꯠ ꯆꯠꯊꯣꯛꯀꯅꯨꯀꯣ ꯑꯕꯦꯊꯣꯏ ꯈꯨꯝꯂꯨꯗ꯭ꯔꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯌꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯌꯧꯕ ꯑꯣꯇꯣ ꯑꯃꯗ ꯐꯠ ꯇꯣꯡꯈꯠꯈ꯭ꯔꯦ ꯒꯨꯁꯟꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯕꯦꯊꯣꯏ ꯀꯣꯂꯦꯖ ꯆꯠꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯑꯣꯜꯂꯛꯄ ꯔꯣꯍꯤꯠ ꯍꯥꯏꯕ ꯄꯥꯄꯤꯗꯨ ꯎꯅꯅꯤ ꯈꯟꯕꯗ ꯃꯥ ꯕꯤꯠ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯦ ꯔꯣꯍꯤꯠꯀꯤ ꯃꯊꯥ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯅꯨꯒꯤ ꯑꯃꯨꯛ ꯈꯜꯂꯤꯕꯅꯤ ꯃꯥ ꯍꯣꯔꯦꯟ ꯆꯅꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯛꯄꯗ ꯃꯥ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯅꯤ ꯄꯨꯡ 9:30 ꯍꯦꯜꯂꯛꯂꯐꯥꯎ ꯑꯕꯦꯊꯣꯏꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯞꯂꯤ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯟꯗꯅꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯦ ꯅꯣꯏꯒꯤ ꯀꯣꯂꯦꯖꯇꯨꯕꯣ ꯇꯞꯂꯤ ꯇꯩꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯐꯥꯎꯕ ꯂꯣꯏꯔꯔꯣꯏꯅꯦ ꯖꯔ ꯇꯩꯁꯜꯂꯨꯅꯦ ꯋꯥꯏꯄꯔꯅ ꯇꯩꯕ ꯐꯥꯎꯕ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯕ ꯍꯣꯏ ꯍꯥꯏꯔꯒ ꯃꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯏꯔꯨ ꯂꯨꯖꯐꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯆꯤ ꯍꯦꯟꯊꯣꯏꯅ ꯒꯥꯔꯤ ꯃꯆꯥꯗ ꯑꯕꯦꯊꯣꯏꯕꯨ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯣꯂꯦꯖ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ ꯑꯕꯦꯊꯣꯏ ꯃꯈꯣꯡ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯅ ꯇꯞꯂꯤ ꯀꯣꯂꯦꯖ ꯒꯦꯠ ꯂꯣꯝꯗ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯒꯦꯠ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯝꯆꯥꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯦꯊꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯗꯧ ꯂꯩꯀꯣ ꯑꯕꯦꯊꯣꯏ ꯃꯇꯨꯡ ꯍꯥꯏꯔꯞ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯂꯤ ꯆꯠꯅ ꯈꯨꯝꯃꯤ ꯀꯩ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯗꯣꯏꯕꯣ
ꯍꯦꯝꯆꯥꯟꯁꯨ ꯑꯕꯦꯊꯣꯏꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯆꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯔꯣꯍꯤꯠꯅ ꯅꯪꯉꯣꯟꯗ ꯕꯨꯂꯤ ꯇꯧꯕ꯭ꯔꯣ? ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯑꯩꯉꯣꯟꯗꯗꯤ ꯑꯣꯜꯂꯛꯀꯅꯨ. ꯃꯥꯅ ꯑꯩꯕꯨ ꯕꯨꯂꯤ ꯇꯧꯔꯦ ꯐꯔꯦ, ꯇꯧꯗ꯭ꯔꯦ ꯐꯔꯦ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯩ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ. ꯑꯗꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯁꯦꯐꯇꯤ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ. ꯑꯇꯩ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯋꯥꯕꯤꯗ꯭ꯔꯤꯉꯩꯗ ꯅꯪ ꯅꯁꯥ ꯍꯥꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯈꯣ. ꯅꯊꯧ ꯅꯠꯇꯅ ꯃꯤꯒꯤ ꯊꯕꯛꯇ ꯅꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯃꯤꯅ ꯐꯨꯕꯤꯔꯛꯄꯗꯣ ꯀꯥꯎꯔꯕꯣ? ꯑꯁ, ꯑꯩꯅ ꯍꯥꯏꯗꯤ ꯔꯣꯍꯤꯠꯅ ꯅꯪꯁꯦ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯤꯖꯒꯦ? ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯃꯔꯤ ꯂꯩꯅꯗꯦ. ꯃꯥꯅ ꯅꯪꯕꯨ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯀꯩꯝꯇ ꯈꯟꯒꯅꯨ. ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ. ꯅꯪꯕꯨ ꯅꯇꯨꯅꯥꯎꯅ ꯁꯣꯛꯍꯜꯂꯣꯏ. ꯑꯕꯦꯊꯣꯏ ꯆꯠꯂꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯍꯦꯝꯆꯥꯟꯗ ꯁꯨꯒꯠꯂꯞ ꯌꯦꯡꯂꯛꯑꯝꯃꯤ. ꯑꯁ, ꯅꯪꯁꯤ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦꯕꯣ. ꯃꯤꯅ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯔꯃꯛꯇꯗ. ꯍꯦꯝꯆꯥꯟꯁꯨ ꯆꯠꯄ ꯂꯦꯞꯇꯨꯅ ꯑꯕꯦꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯔꯣꯍꯤꯠꯀꯤ ꯃꯃꯤꯠꯇꯣ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯃꯨꯁꯤꯛ ꯃꯨꯅ ꯗꯥꯛ ꯇꯥꯔꯒ ꯂꯩꯗꯣ. ꯐꯨꯅꯕ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯃꯥꯁꯦ. ꯑꯗꯨ ꯐꯥꯎꯕ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯗꯨꯅꯗꯤ ꯃꯥꯒ ꯐꯨꯅꯔꯤꯕ ꯃꯤꯁꯛꯇꯣ ꯀꯌꯥꯝ ꯁꯣꯛꯂꯝꯃꯅꯤ ꯈꯜꯂꯣ. ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯅꯁꯥꯅ ꯅꯪꯁꯦ ꯕꯨꯂꯤ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯀꯟꯐꯦꯁ ꯇꯧ. ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧ. ꯑꯕꯦꯊꯣꯏ ꯆꯤꯟꯕꯥꯟ ꯆꯞꯁꯤꯟꯅꯔꯞ ꯍꯦꯝꯆꯥꯟꯗ ꯃꯃꯤꯠ ꯁꯪꯗꯣꯛꯂꯒ ꯃꯈꯨꯠꯅ ꯃꯁꯥꯎ ꯍꯥꯏꯔꯛꯑꯝꯃꯤ. ꯍꯦꯝꯆꯥꯟ, ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯃꯨꯟꯅ ꯇꯥꯎ. ꯑꯩ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕ. ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯕ ꯑꯩ. ꯍꯦꯝꯆꯥꯟ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯑꯕꯦꯊꯣꯏꯒꯤ ꯃꯤꯠ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯑꯝꯃꯤ. ꯇꯁꯦꯡꯅ ꯔꯣꯍꯤꯠꯅ ꯅꯪꯕꯨ ꯕꯨꯂꯤ ꯇꯧꯕꯤꯔꯦ ꯅꯠꯇ꯭ꯔꯥ? ꯑꯕꯦꯊꯣꯏ ꯑꯦꯅꯣꯏꯠ ꯑꯣꯏꯅ ꯃꯈꯣꯡ ꯊꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯠꯇꯦ ꯍꯥꯏꯕ. ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯇꯦꯛꯁ ꯑꯃ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ. ꯑꯕꯦꯊꯣꯏ ꯐꯣꯟꯒꯤ ꯏꯁꯀ꯭ꯔꯤꯟꯗ ꯐꯠ ꯌꯦꯡꯉꯤ. ꯑꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯊꯥꯔꯛꯄ ꯇꯦꯛꯁꯅꯤ. ꯑꯕꯦꯊꯣꯏ ꯂꯣꯛ ꯍꯥꯡꯗꯨꯅ ꯃꯦꯁꯦꯖꯇꯨ ꯆꯪꯂꯒ ꯄꯥꯏ. ꯑꯁꯨꯝꯅ ꯏꯔꯝꯃꯤ. ꯀꯣꯂꯦꯖ ꯒꯦꯠꯇ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣ. ꯊꯥꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯑꯗꯨꯃꯛ ꯈꯪꯂꯦ. ꯃꯦꯁꯦꯖꯇ ꯐꯥꯎ ꯑꯗꯨꯛ ꯁꯛ ꯀꯥꯛꯄ ꯋꯥꯉꯥꯡ ꯉꯥꯡꯂꯤꯕꯗꯨ ꯔꯣꯍꯤꯠ ꯅꯠꯇꯅ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯝ ꯑꯣꯏꯒꯅꯤ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯥꯛꯁꯤꯜꯂꯛꯏ. ꯍꯧꯖꯤꯛꯀꯤ ꯅꯝꯕꯔ ꯑꯗꯨꯃꯛꯇꯗꯒꯤ ꯑꯁꯨꯝꯅ ꯏꯔꯝꯃꯤ. ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯅꯦ, ꯍꯧꯖꯤꯛꯃꯛ. ꯑꯕꯦꯊꯣꯏꯗꯨ ꯄꯨꯔꯛ ꯆꯥꯛꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯝ ꯁꯣꯜꯂꯒ ꯀꯣꯂꯦꯖꯀꯤ ꯒꯦꯠꯂꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ. ꯒꯦꯠꯀꯤ ꯍꯦꯛ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕꯗꯣ. ꯃꯥꯒꯤ ꯁ꯭ꯀꯣꯔꯠ ꯑꯅꯤꯗꯨꯅ ꯇꯨꯡꯗ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ. ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯆꯅꯨꯅꯤ. ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯟꯗꯔ ꯋꯨꯃꯟꯅꯤ ꯈꯟꯖꯕꯤ ꯆꯅꯨꯅꯤ. ꯑꯕꯦꯊꯣꯏ ꯆꯅꯨꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ. ꯆꯅꯨ! ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯂꯦꯞ ꯆꯅꯨꯗꯨ ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯁꯥꯎꯗꯨꯅ ꯂꯥꯎꯏ. ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯕꯨ ꯕꯨꯂꯤ ꯇꯧꯕꯤꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯤ ꯈꯟꯕ꯭ꯔꯣ? ꯉꯝꯂꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯏꯃꯥꯟꯅꯕꯤꯁꯤꯕꯨ ꯇꯥꯊꯤꯇ ꯑꯣꯏꯅ ꯇꯧꯅꯦ. ꯑꯕꯦꯊꯣꯏꯅ ꯆꯅꯨꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯖꯤꯛ ꯆꯤꯡꯊꯣꯛꯈꯤ. ꯆꯅꯨ, ꯑꯁ, ꯀꯣꯂꯦꯖ ꯒꯦꯠꯁꯤꯗ ꯑꯍꯨꯕ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ. ꯑꯕꯦꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯠ ꯀꯟꯊꯣꯛꯂꯒ ꯆꯅꯨꯅ ꯈꯨꯝꯃꯤ. ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ. ꯃꯤꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯒ ꯅꯪꯅ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯂꯩꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ. ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯣꯍꯤꯠ, ꯔꯥꯏꯗꯦꯟ ꯑꯃꯗꯤ ꯁꯨꯔꯖ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯍꯦꯟꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ. ꯃꯗꯨ ꯎꯕꯗ ꯆꯅꯨꯅ ꯑꯃꯨꯛ ꯈꯥꯝꯃꯤ. ꯍꯦ, ꯉꯥꯏꯈꯣ! ꯅꯪ ꯑꯁꯤ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯨ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯅ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯑꯕꯦꯊꯣꯏꯅ ꯃꯥꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯛꯏ. ꯆꯅꯨ, ꯃꯣꯏꯅ ꯑꯩ ꯕꯨꯂꯤ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ. ꯆꯅꯨ, ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯕꯨꯂꯤ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ. ꯑꯕꯦꯊꯣꯏ, ꯅꯪꯕꯨ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ? ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯗ꯭ꯔꯒ ꯄꯤꯖꯕ꯭ꯔꯣ? ꯑꯗꯨ ꯑꯝꯇ ꯅꯠꯇꯦꯕ. ꯀ꯭ꯂꯥꯁ ꯍꯧꯕ ꯃꯇꯝ ꯌꯧꯔꯦ, ꯆꯪꯁꯤꯜꯂꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏꯅ ꯆꯅꯨꯕꯨ ꯊꯦꯝꯗꯨꯅ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯂꯛꯏ.